Security Force na akaknaba pau ama phangbadagi Imphal East District ki mafam kharada operation chathabada aina thingkraba lalholu Pripakpur gi mi mari phare hairi farabasing adudi kongba khetri lekai dagi thingbaijam Philip Singha hawbam marak lorembam lekai dagi lorembam Kumar Maite Elias Kanto Uripok Sarwan thinge lekai dagi Laisram Haridas Elias Holaiba Hiyanglam awang lekai dagi Yumnam Akas Singhani hairi makhoi dagi fagatlaba khulai sing adudi SLR rifle mari .303 rifle ani light machine gun ama .303 modified sniper ama .303 magazine ani SLR magazine tara 303 LMG magazine manga insas magazine ama 7.6 LMG live ammunition humdraga mari M4 5.6 live ammunition nipan .303 fire ammunition yankai matoi .303 rifle ammunition chahumga nifumatoi TRG ammunition chamaga tara mari IC cartridge SLR training ammunition tara mapan 36 hand grenade mari Chinese hand grenade ama WB white phosphorus grenade ahum smoke grenade ani tube launching 18 tara tube launcher ama detonator mapan detonator cap mari empty case of SLR taret amasung .303 empty case tara amarom da Manipur police na aina thingkraba PLA gi kedar amasu phare hairi mahak nambol gi akoibada leiba school amada private clinic singda senkhai thumkhai tawbada chenaba mioi amani hairi